national ki paper sing si masi yang pasana koi inner pamadi ui Hindu dus yawui Economic Times dus yawui adamaina NDTV ne chingba akoi gi mapan gi India gi level la leiba pauche sing amadi electronic media platforms in uwa phangba sina takpadi akoi gi masi debate ase adum it level amada media na akoi gi pop up toba serious one loba man ba badi mami tai adu kari gi damakta CM na masi iragli bano haibasi aina khanbada akoi gi Manipur hojo ki oina ti koi gi hekta violence direct uba phangdaba matam khardi oire khara makai di hogre aduga president's rule lakhi basi su tha helakle haiba tare ko punama si khara ingthana leiraba matam sida hairiba tweet si kamai lakhi bano hairagadi masi sequence events se yenguba taragadi ai khoi gi 2024 gi November adwaida NPP na khoi gi former chief minister na run to government asidagi support withdraw tawkhibasi yes masigi tharum mama gi mami tai ahan han bada atopa amadana hojiki khoi gi furup te yum phamoi ba leipak semba khoina ethnocentric homeland ga haiba sigi wafam se yadi haidana Manipur gi yam chawba khoi gi narrative ama di lei haitare madugi duga khoi gi kare collide to ba haitare mai dimension of arguments adana masigi anisi punsilaga opposition party oriba not an alliance partner oiramba singra tu khiba sida khogi pena double hoba dugi saruk tugi makha chatharak poina hauji konra sangma chief minister of Meghalaya sigi mai mapabung suoriba PS sangma gi magi video footages is season na tweet tor pasina tapadi politically khogi who is more committed to the united Manipur haiba wafam amasung anishu wahangda Northeast India sida koi ethnic ki line da state sembase masi ti chumde haibagi argument ani sikanna pukhana bohne aina uzaba matamda hairiba koi former chief minister gi tweet asida wafam ahum ni haina lobiai yana han muktada ma ki lengak tagi support withdraw tawkhibagi madigi penadaba ama ani shuba matamda ye sangma na piramba wakhalona sina ai koi gi Manipur guma leibak sing sida akoi gi ethnic oiba state semba yabagi ethnic oiba law semba yabagi room si pino macha oi haibagi ariba evidence ma puthoga argument de support tawna hona ba ma ahum subada asagi NPP na sa han ba haigi ba dumaina NPP na chingba natrani any other regional parties sing sina khudamoina mapan gi lam leibak sing na khuthin jale haibisi maruina thangnariba Mizoram dagi bu orasu Nagaland dagi orasu Meghalaya dagi orasu hairiba Manipuri issue sida khara makhaidi ethnocentric homeland sidai sida law semba sida khara lenient oi bai tare kitang supportive oi ba miyeng si lak pa se kun u ba sidai sida former chief minister na digi miyeng thamak pani hai lojige adu ba ingonda wafum kharaga haina bu khudong sa pibi raga de na haijening ba si akoi gi purno PS sangmana hairiba matam maduda ai date ti yaw do male hairiba video oduda hairiba mahana hinge matam dai koi su satra gi thabak tawne ri interact yam tawi Delhi da leringa da adu matam duda mahak si Northeast yam chawba leader man emerge tawki adu mathada maji prime minister candidate phowa maming pan badi yawn rakhi adu ga maji speaker of the parliament oro lok sabha oi birami haitare punamak si yenga di magi si amna chawba political personality amagi mami du targa leiki ai koina uzaba matam da PS sangmana akoi gi ethnic oiba law sing semba homeland sing si mana kitang supportive ori ji gi maram je go ni yeng taragadi Meghalaya hariba state si history ji yeng da biaro hene khoi thamji gi kari gi no haimatan Meghalaya ba state asi hana state oram de British na palingi matam de gi hona moi gi state ama phangna ba gi manglan ji mang ba hoki 20th century gi mayai chandri ga khoi kuthar decade aga yopada adu 1954 da Williamson hariba Captain Williamson sangma hariba mi wasnani 54 da akhoi Meghalaya state ama oina recognize the wodamni haibagi movement se lakhi state of the movement se aduragi sum chathar pasina madana yumpham ora matam sida state uti p da bida Assam Reorganization Act 1960 ga akhoi gi 9 asida sida khoi Meghalaya hariba ngasi akhoi gi garo ne khasi ne jentia ne maruena pungna taba lam sigi si punzilaga autonomous ki council amoina
semaga madu autonomous region moina powers piraga lai adudagi su hendokna wafam ji chahi ani lerga 61 lere 70 lere 71 is the Northeast Reorganization Act 1971 is the Manipur yauna Meghalaya Tripura na chingbasing state hu amukong pirakhibni haitare aduna haijaningi di puno sangmagi PS sangmagi magi political narrative je mahaki lamdam Meghalaya na thengnakiba adugumba community the based of sexual or so territorial council or so autonomous region or so madigi narrative to the law sembagi moi experience am lai bahai tare adugi experience informed oraga mana tweet asida my speech ta panbudu ai koi na sai happy pazabada bodolen gi yauri adaidi atopa khara su yawe learning se mangam dre haiba la koi gi furup tamaming palaga ai koi gi state ama pige damni haibaje mana support to bagi maungda hairu video da u fangi masina takpadi mahana sai ki Meghalaya da thengna ki experience to north east ki atai lamda su si ki demand ji uju mayam leiri haina mana irai laina hayak to ni haitare adu interesting oi badi haiba matam da mana hairam baduga ngasi assam da laki ba mahana leigidra matungda assam da labo political development se gadi yam khenare khudam oina ngarang nahan mak ekoi gi news 9 do itai akoi gi Ahemata Vishwas Sharma ki interview ama dekho na taza matamda akoi gi Manipur da su Assam da semi ba lo macha mayam je semaga ethnic demand sing sikara handhan ba yagadra haina article na maunda hangmom ta mana khumba ya interesting why Manipur is a different case and mana hai because Manipur has so many communities Manipur is not like Assam hai ko akoi na mu haira ka do isna Assam da akoi gi 6th schedule gi implementation tawriba city Bodoland na tawri some 10% of the land of Assam muktani hariba aduga Manipur da hojik si akoi gi 6th schedule wafam natragana ethnic homeland wafam da laiba generiba territory gi size 91 to 92% leni haitare maramadana onthoga gi homatam da yamna seriously akoi gi Manipur da di the whole idea of minority majority se lamdi yengorba yamna atopa complexity ma yam leiba haitare punama si gi ga Manipur gi oina di yari mukhai di khoi se kaung kyo ba ain jing sem dana leminary ba frup sing se equilibrium balance ka henda bida Manipur se kamaina anoba political intervention ama political innovation ama tawgati gi haiba wang sidi tum lei adana ngasi gi debate tawbiri sida kana ba ama khoina lawza ba haiba taraga di Manipur da Assam ge experience Manipur da impose to ba yada bagi mami ama yam chauna tai aduga Meghalaya na state root phangpa gi struggle Khasi Zentia amasung Garo na chingbagi sigi trajectory siga Manipur de community sing struggle toroga Kuki Naga Meitei and Tonga struggle toro state am same kiba natta banina Manipur gi historical trajectory zikar khena ba haitare punamaksi ek jaraga ina sum khanma matamda what triggered BIREN'S attack on the SANGMAS cyber topics like kuna jingjarakpada masigi responses mix oi masi political electoral political keno su yawi aduga Manipur gi larger akoi gi popular discourse on and against ethnic law sembu gi su yawi aduga amaromda akoi gi puno sangmana north east ki 90s amana khalamba miyeng duga natragana 70s 80s dagi mathang mang khalaga 90s faw the Bodoland gi issues kanna lakiba 2010 adwai the Bodoland ka territorial council same with the khot ke damni bodo ge state rodam pi ge damni haji ji adu question ji rule out tawkre haibetare madugi pi dingai matam na mana ngangam baduda masagi maduna lehoba impact ado reassess toropani haina lobiai masi party amma mai wari si thado ga adom da jam sanghin da bida aina sum yengzabadi akoi value of the political debate to yengsi hargadi akoi Manipur natragana north east da ethnic oiba state sing se makhata na semgi gadra semoidra haibagi debate to amu hana hingalei aduga aina sigi round sida haizening basidi masigi debate si am healthy over debate amani masi India ge na north east ge na Manipur ge na context aso state si ethnic level same gadra makhata na Manipur so ain se community ge line same gadra hai wang sida masi same da bana chungani haiba wakalon se akoi su khanjai akoi full si kamain lemina ba yagadagi haiba wakalon sida wakal chungsinaradi hena afaba north east ama afaba Manipur ama semba ngambuni haibase yamna dum chumnaga leirani na khale adana saigi kuki zo intellectual singi natragana makoigi activist singsna sugumba koigi narratives ida changsi laktabase masina koigi understanding si porana hona bada yam chawba stumbling block amadi dum oi sima koina u phangi adabu aikoina khanjabadadi punna himina si haiba narrative siga aduga
ꯑꯩꯈꯣꯏ ꯃꯆꯦꯠ ꯃꯀꯥꯏꯒꯤ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯌꯨꯝꯐꯝ ꯅꯠꯇ꯭ꯔꯒ ꯂꯣ ꯁꯦꯝꯁꯤ ꯍꯥꯏꯕꯁꯤꯡ ꯁꯤꯒꯤ ꯑꯅꯤꯁꯤꯒꯤꯗ ꯃꯤꯇꯤꯡ ꯄꯣꯏꯟꯠ ꯑꯃ ꯐꯪꯗꯕꯁꯤ ꯃꯁꯤꯒꯤ ꯃꯤꯇꯤꯡ ꯄꯣꯏꯟꯠꯁꯤ ꯀ꯭ꯔꯤꯌꯦꯠ ꯇꯧꯕꯗ ꯉꯁꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯅꯤꯁꯤꯒꯤ ꯐꯣꯔꯃꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯒ ꯏꯟꯀꯝꯕꯦꯟꯠ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯅꯤꯁꯤꯒꯤ ꯗꯤꯕꯦꯠꯁꯤꯅ ꯈꯔꯗꯤ ꯃꯇꯦꯡ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯀꯩꯅꯣꯗ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯐꯥꯎ ꯑꯣꯏꯅ ꯑꯦꯊꯅꯤꯛ ꯑꯣꯏꯕ ꯌꯨꯝ ꯁꯦꯝꯕꯁꯤ ꯈꯨꯗꯣꯡ ꯆꯥꯒꯗꯧꯔꯤꯕ꯭ꯔꯥ ꯆꯥꯔꯣꯏꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯗꯤꯕꯦꯠꯁꯤ ꯊꯣꯛꯍꯜꯂꯛꯄꯁꯤꯃꯗꯤ ꯗꯤꯁ ꯏꯁ ꯒꯣꯏꯟ ꯇꯨ ꯕꯤ ꯍꯦꯜꯞꯐꯨꯜ ꯑꯇꯣꯞꯄ ꯑꯃꯅ 2014ꯗ ꯄꯤꯕ ꯁ꯭ꯄꯤꯆ ꯑꯣꯏꯔꯝꯃꯦ ꯑꯩꯅ ꯆꯦꯛ ꯇꯧꯖꯕ ꯃꯇꯝꯗ ꯄꯤ ꯑꯦ ꯁꯪꯃꯥꯒꯤ ꯁ꯭ꯄꯤꯆ ꯑꯁꯤ 2014ꯁꯤꯗꯗꯤ ꯕꯣꯗꯣꯂꯦꯟꯒꯤ ꯀ꯭ꯋꯦꯁꯟꯁꯤ ꯔꯤꯖꯣꯜቭ ꯇꯧꯗ꯭ꯔꯤ ꯌꯥꯝ ꯀꯟꯅ ꯈꯔꯗꯤ 11 ꯑꯗꯨꯋꯥꯏꯗꯒꯤ ꯃꯣꯏ ꯀꯩꯅꯣꯁꯤ ꯄꯤꯁ ꯄ꯭ꯔꯣꯁꯦꯁ ꯍꯧꯔꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯑꯗꯨꯒꯤ ꯀꯟꯀ꯭ꯂꯨꯖꯟꯁꯤ ꯀꯣꯟꯅ ꯂꯥꯛꯏ ꯃꯥ ꯂꯩꯈꯤꯕ ꯃꯇꯨꯡꯗ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯥꯅ ꯄꯜꯂꯝꯕꯁꯤꯗꯩꯁꯤ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏ ꯀꯩꯒꯨꯝꯕ ꯇ꯭ꯋꯤꯇꯔꯗ ꯌꯥꯎꯕꯁꯦ ꯎꯕ ꯃꯇꯝꯗ ꯒꯣꯔꯈꯥꯂꯦꯟ ꯀꯥꯝꯇꯥꯄꯨꯔ ꯂꯦꯟ ꯕꯣꯗꯣꯂꯦꯟ ꯀꯥꯔꯕꯤ ꯑꯪꯂꯣꯡ ꯒꯥꯔꯣꯂꯦꯟ ꯗꯤꯃꯥꯁꯥ ꯀꯨꯀꯤꯂꯦꯟ ꯁꯤꯁꯤꯡꯁꯤ ꯌꯥꯎꯏ ꯍꯥꯏꯅ ꯔꯤꯄꯣꯔꯠꯁꯤꯡꯁꯤꯗ ꯎꯏ ꯃꯥꯅ ꯍꯥꯏꯔꯝꯕꯁꯤꯗ ꯑꯩꯅ ꯁꯤ ꯂꯧꯈꯠꯆꯅꯤꯡꯉꯤꯁꯤ ꯒꯥꯔꯣꯂꯦꯟꯒꯤ ꯋꯥꯐꯝ ꯃꯥꯅ ꯄꯨꯈꯠꯂꯝꯕꯁꯦ ꯑꯗꯣ ꯃꯦꯘꯥꯂꯌꯥꯒꯤ ꯁ꯭ꯇꯦꯠꯍꯨꯗꯀꯤ ꯁ꯭ꯇ꯭ꯔꯒꯜꯁꯤꯗ ꯒꯥꯔꯣꯁꯤꯡꯁꯤ ꯌꯥꯝ ꯆꯥꯎꯕ ꯔꯣꯜ ꯑꯃ ꯂꯧꯈꯤ ꯑꯗꯨꯒ ꯁꯪꯃꯥ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞꯁꯤꯁꯨ